Moirang AC ki tongan mafam sing da lairiba internally displaced person singe changdraba yadraba potlam sing laibada English sing ani kulhumdoi gi me ahumdagina haujik faubada lupa crore kun manga ga lak kun taret henbagi senfam changkhre haina Deputy Commissioner Bisnupur gi office na khangalakle wafam asi haisnam Susil Kauba miyoyamana RTI Act 2005 की मखादा थारखिबा RTI application amadi paukhum oina Bisnupur DC gi office na khangalakpane report asige matungina Moirang AC gi manungda relief camp kunhang khe masigi manungda hojik camp 13 mapung fana chalaire state asida aki akhang thoklakpa yabage akiba leibana maram oiraga relief camp asida hana IDP lising ahumga chamapan ga manga leirambadage hojik lising mariga chamgaga nifunithoi da hengalakle hojik faubagi oina IDP amata relocate tauba natraga resettle tauba leitri hairi RTI paukhum adugi matung inna one time financial assistance oina lupa crore aniga lakh mari lising humfutara humdoi gi senfam tangkak mangarak thokna camp nodal officer singamadi camp level committee gi khuthangda kaithaduna pikhe masigi mathakta lupa crore kunhumdoi lakh kunmathoiga lising marfutara manga henbagi senfam na chana thaknaba cheng hawai LPG chanaba thau thamnabagi potlam amadi TV amadi DTH set laikhe aduga lupa crore 8 lakh lis 13 ga lising marfu mapan romna sapon toothbrush marumarang firewood gas na chingba laikhe masigi mathakta lupa lising marfutara mangaga chanipan na luhongba na chingbada sizinakhe aduga lupa lakh mapan lising kunthra mangaga chahumga taret na lairik tamba amadi ana layeng da sizinakhe haire amarom da lupa lakh nifu humdoiga lising kunmari khar henbagi senfam na Moirang College Hall yauna camp singi toilet Chakhum partition khabada sizinakhi hairiba thabak thoram sing asida lanai contractor sizinakhi ba laite thabak khudingma camp nodal officer sing amade camp level committee ki khuthangda chathabani haina palli